everyone! Welcome back to my channel. Ado nga City Whisper Challenge. Pema yung na request orok ba ni ay mamangi video daw challenge ito biro uhay na ado nga siya ko chichega ay kana Whisper Challenge to jarage ado kanana ngamge yung narasi ado mga ra kumbahang na si hay ba si Hainari ado Howard niya. Ado ko is mine na unya bako. Ako second oy na thamage ba second set tawraga thamage haidi 30 second natraga 40 second gumba se ko. Ado setting tawraga thamani ado within ado gi seconds ki manung se sida ko na guess taw da man da haiba ngamba he na phajana win taw duna dum na winner oy rani ko ado mai taw doine. So let's get started. Ado ga ne ngai ko puba mi du na ishay ma sakse. Yeah. Ishay sak ba haiti ba ko nyam na. Hamoy male ba. Ado na apuba mi du na isay ma sakkada ba. Mayam gida ma isay ma kudot tang da ba. Natra yung sak mo jagi hay bra. Hagi daw hawrage ko. All the choices you made, did you make them again? Ado hawrage. Rồi ko. Kasi hawrage 40 second thamjarage 40 second set tawrani. Aduga hawrage nga ko ay na hay daw do. Ay wakal matang khandra dia. मैं earphone से है ना तादे बको हाइदी अहोई शिगी headphone से सिजना गाना दुम हाइदी खरा दी दुम ताब दो दुम आई यार hawrage hangage maya. Inkol suba se wa bro. हाँ Inkol suba se wa bro. नंगी costume bro Inkol suba se wa bro. record फजना वांग bro Inkol suba se wa bro. हाँ in call suba वांग bro Inkol suba se wa bro. in call suba wa bro Kita ni semua buat rojang kantor. Inkol suba se wa bro hai ba. oh Ai na mana inkol lai le me. Inkol lai se ai de inkol lai se ai de. चमन गई Ya ai yang terus. Mai do out of 50 da 40 fat da phang yang ji dia. Timing kara hen do khume. Madra. वाखन खली करी आखिगे हौरेको नोंजु था यामना पामे नोंजु था यामना पामे Don se na yang na pam. नोंजु था यामना पामे नोंजु था यामना पामे Hello. Angka. नोंजु था यामना पामे नोंजु था यामना पामे Loto na yang na pam hai ba kai no ma asu. Berang kare kai hai no. नोंजु था यामना पामे है बा As. loss even your first round loss next round yes Amo hangage. Haurage. Ukabi yamna hawi. ha Ukabi yamna hawi. kurabi Ukabi yamna hawi. kurabi Ukabi yamna hawi. kurabi am the howie Ukabi yamna hawi. ukabi am the howie Kaya tabi sanay no. Ai zeto. yes Tabi yes sanay no. Che pama lao nang sia lao. Kaya tabi นี่ sanay. นี่นั่นเนี่ยว่าให้ได้กันเนี่ยกว่านี่ซานั่นเนี่ยขังกับ guess ต้องดูแบบไอ้น่าให้ชิไกโน่的คุม Che pama lao la. Asi tadabida. Tadabida. Ay hake. นั่งชิได้หล่อชิได้ให้ชิได้หล่อชิได้ชมได้หล่อโอ้ Cho lao si tat la ni. Mali.
ꯑꯁ ꯑꯐꯕ ꯑꯩ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯍꯪꯉꯣꯏ ꯒꯨꯂꯥꯕꯤ ꯍꯪꯉꯣꯏ ꯒꯨꯂꯥꯕꯤ ꯀꯩꯅꯣ ꯉꯥꯏꯈꯣ ꯇꯥꯏꯝ ꯁꯦꯠ ꯇꯧꯒꯦꯀꯣ ꯖꯨꯠ ꯆꯥꯗꯕꯗꯤ ꯍꯥꯏꯔꯛꯀꯅꯨ ꯌꯥꯔꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯀ ꯍꯥꯏꯔꯣ ꯍꯪꯉꯣꯏ ꯒꯨꯂꯥꯕꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯥꯅꯤ ꯆꯨꯝꯃꯦ ꯑꯃꯒ ꯍꯥꯏꯌꯨ ꯆꯤꯆꯦ ꯑꯃꯒ ꯈꯔ ꯇꯞ ꯍꯥꯏꯌꯣ ꯈꯔ ꯈꯤꯇꯪ ꯇꯞꯅ ꯍꯥꯏꯌꯨ ꯍꯪꯉꯣꯏ ꯒꯨꯂꯥꯕꯤ ꯑꯗꯨ ꯍꯥꯏꯗꯕ ꯑꯅꯧꯕ ꯑꯃ ꯍꯥꯏꯌꯣꯕ ꯑꯅꯧꯕ ꯑꯃ ꯑꯅꯧꯕ ꯕꯤ ꯁꯥꯂꯨ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯇꯥꯍꯧꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯔꯣ ꯇꯥꯍꯧꯋꯦ ꯇꯥꯍꯧꯋꯦ ꯇꯞ ꯍꯥꯏꯌꯣ ꯇꯥꯍꯧꯋꯦꯕ ꯏꯁꯩꯔꯣ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯕ꯭ꯔꯥ ꯇꯣꯔꯣꯕꯣꯠꯁꯦ ꯉꯧꯔꯒ ꯐꯖꯩ ꯇꯣꯔꯣꯕꯣꯠꯁꯦ ꯉꯧꯔꯒ ꯐꯖꯩ ꯇꯣꯔꯣꯕꯣꯠꯁꯦ ꯉꯧꯔꯒ ꯐꯖꯩ ꯇꯣꯔꯣꯕꯣꯠꯁꯦ ꯉꯧꯔꯒ ꯐꯖꯩ ꯇꯔꯕꯨꯁꯁꯦ ꯉꯧꯔꯒ ꯐꯖꯩ ꯇꯣꯔꯣꯕꯣꯠꯁꯦ ꯉꯧꯔꯒ ꯐꯖꯩ ꯆꯣꯔꯣꯐꯣꯟꯁꯦ ꯉꯧꯔꯒ ꯐꯖꯩ ꯇꯣꯔꯣꯕꯣꯠꯁꯦ ꯇꯣꯔꯣꯕꯣꯠꯁꯦ ꯉꯧꯔꯒ ꯐꯖꯩ ꯌꯦꯁ ꯑꯩ ꯑꯃꯨꯛ ꯍꯥꯏ ꯐꯥꯏ ꯁꯦꯀꯦꯟ 5 ꯋꯥꯠꯂꯤ ꯑꯩ ꯍꯥꯏꯒꯦ ꯆꯥꯛ ꯃꯌꯥꯝ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯛꯑꯒꯦ ꯆꯤꯡꯗꯣꯜꯗ ꯆꯠꯂꯨꯁꯤ ꯏꯪꯈꯣꯜ ꯆꯠꯂꯨꯁꯦ ꯆꯤꯡꯗꯣꯡ ꯆꯤꯡꯗꯣꯜꯗ ꯍꯥꯏꯕ ꯆꯠꯂꯨꯁꯤ ꯆꯤꯡꯗꯣꯡ ꯆꯤꯡꯈꯣꯜ ꯆꯠꯂꯨꯁꯦ ꯆꯤꯡꯗꯣꯜꯗ ꯆꯠꯂꯨꯁꯤ ꯆꯤꯡ ꯃꯇꯣꯟꯗ ꯆꯠꯂꯨꯁꯦ ꯆꯣꯡꯉꯦꯗꯤ ꯇꯧꯔꯦ ꯆꯤꯡꯗꯣꯜꯗ ꯆꯠꯂꯨꯁꯤ ꯆꯤꯡꯗꯣꯡ ꯆꯤꯡꯗꯣꯟ ꯆꯠꯂꯨꯁꯤ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯂꯣꯛꯈꯤꯅ ꯆꯤꯡꯗꯣꯜꯗ ꯆꯠꯂꯨꯁꯤ ꯆꯤꯡꯇꯣꯟꯗ ꯆꯠꯂꯨꯁꯤ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯆꯤꯡ ꯃꯇꯣꯟꯗ ꯆꯠꯂꯨꯁꯤ ꯆꯤꯡꯗꯣꯜꯗ ꯆꯠꯂꯨꯁꯤ ꯆꯤꯡꯗꯣꯡꯗ ꯆꯤꯡꯗ ꯆꯠꯂꯨꯁꯤ ꯆꯤꯡꯗꯣꯜꯗ ꯆꯠꯂꯨꯁꯤ ꯏꯪꯈꯣꯜꯗ ꯆꯠꯂꯨꯁꯤ ꯆꯤꯡꯗꯣꯡꯗ ꯆꯤꯡꯗꯣꯜꯗ ꯆꯠꯂꯨꯁꯤ ꯆꯤꯡꯗꯣꯡꯗ ꯅꯪ ꯊꯤ ꯇꯥꯔꯦ ꯅꯪ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯆꯤꯡꯗꯣꯜꯗ ꯍꯥꯏꯕ ꯅꯪꯅ ꯆꯤꯡꯗꯣꯜ ꯆꯠꯂꯨꯁꯤ ꯆꯤꯡ ꯃꯇꯣꯜꯗ ꯆꯠꯂꯨꯁꯤ ꯆꯤꯡꯗꯣꯜ ꯆꯠꯂꯨꯁꯤ ꯍꯥꯏꯌꯦꯕ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯑꯗꯣ like out of 50ꯗ 45 ꯐꯪꯉꯦ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯀꯥꯎꯟ ꯇꯧꯗꯣꯏꯅꯣ ꯑꯗꯣ ꯀꯥꯎꯟ ꯇꯧꯗ ꯑꯗꯨꯝ ꯌꯥꯅꯤ ꯑꯩ ꯑꯃ ꯇꯧꯒꯦꯁꯦ. ꯑꯩꯒꯤꯗ ꯉꯥꯏꯈꯣ ꯅꯦꯅꯦ ꯆꯥ ꯀꯌꯥ ꯔꯥꯎꯟꯅꯤꯀꯣ ꯁꯦꯀꯦꯟ ꯔꯥꯎꯟ ꯂꯣꯏꯕ ꯁꯤꯅ ꯊꯥꯔꯠ ꯑꯣꯏꯗꯣꯏꯕ ꯅꯪꯒꯤ ꯍꯪꯉꯦ ꯑꯩ ꯍꯥꯟꯅ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯅꯪ ꯔꯦꯗꯤꯗ ꯂꯩꯔꯣ ꯀꯩ ꯍꯪꯗꯣꯏꯅꯣ ꯍꯦ ꯍꯪꯉꯣ ꯑꯩ ꯍꯥꯏꯔꯒꯦꯁꯦ ꯑꯩ ꯑꯃꯨꯛ ꯇꯧꯔꯒꯦ ꯉꯥꯏꯈꯣꯕ ꯕꯨꯡꯉꯣ ꯇꯧꯒꯅꯣ ꯇꯞꯅ ꯍꯥꯏꯔꯣ ꯅꯪꯒꯤ ꯃꯤꯠꯀꯤ ꯀꯂꯔ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯤꯠꯀꯤ ꯀꯂꯔ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯤꯠꯀꯤ ꯀꯂꯔ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯤꯠꯀꯤ ꯀꯂꯔ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯤꯡ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯤꯠꯀꯤ ꯀꯂꯔ ꯀꯔꯤꯅꯣ ꯃꯤꯠ eyes ꯅꯤꯅꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯅꯪ 이번이 파티 नत्रा माना ngomgidoine नंगी मिट्टी कलर करीनो 밑 नंगी मिट्टी कलर करीनो 밑 नंगी 하다가 로이가래 अस काय हायनो नंगी मिट्टी कलर करीनो है बा ओ नंग यामना ngausinai ꯅꯪ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ ꯃꯈꯣꯟ ꯊꯣꯛ ꯍꯥꯏꯌꯣ ꯐꯖꯅ ꯅꯪ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ ꯅꯪ ꯌꯥꯝꯅ ꯉꯥꯎꯖꯕ ꯅꯪ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ ꯅꯪ ꯉꯥꯎꯖꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯅꯤ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯅꯪ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ ꯅꯪ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯈꯗꯛ ꯃꯆꯥ ꯀꯩꯕ ꯈꯗꯛ ꯃꯆꯥ यारे लोरे नगी टर्न लोरे ननीगी अमुक टर्न डाल कंगा मी ची हाँ कंगा मी ची
그가미지 코딱. 강아미지. Dali! Ka de. Yam lai. Anh hàng yam lai ôi. 알라이나 마세요 오늘 Dạ. 에스토예. Phố ra một đôi cô chị nào. 아, Chị nó lôi chả là chị đã rồi đi. 로시라스. 아이하는 Nói cô ba bụng đang tàu ấy nên nên cha luôn là cái tàu mà làm một cái. Hay rồi. Đang đi tiêu bạn hay nạc cùng em nà đấy. Nạc cùng em nà đấy mày à. Ta đã nói là earphone nó xài nằm chân bằng. Nang cũng làm được ôi. Hello everyone hay không? Nuai bro hay không? 아로 에비와 룽아 다버. Rộng mà rộng. Này ê. Cả đây thô rồi. 야네 하라. Get out. Hay là 아요 아빠비 느끼 아파오지. 먹고 터졌지. 하라게. 아요. khai tâm hay rồi, khai tâm hay rồi. 예룸다기 옌 온바. 이름다기 옌 온다. 예룸다기 옌 온바. 이름다기 옌 온다. Giờ đó nó yên cột bà. 예룸다기 옌 온바. Giờ đó nó yên ô lạc bà. 예룸다기 옌 온바. 예룸다기 이름다기 옌 온바. Giờ đó nó yên ôn bà. 좀매. 좀해. Ano di kanana pure kanana nga. 이바니 뭐 보래. Last kiri ba ni mangame? Ani pure. 아이디. Nani may tida. Aya, chi. 하이데 이래. 아주 스마일 하이야 바냐 봐. Này, tật laman pag isi kasi yung tật lang mo sa iyo bay puom chi. Last ang hꯧꯖꯤꯛꯀꯤ ꯁꯤꯅꯅꯦ ꯀꯣ ꯂꯥꯁ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ 이ꯕꯥꯅꯤ 이퀄 ꯑꯣꯏꯔꯤꯑꯕꯀꯣ ꯍꯥꯏꯗꯤ ꯑꯃꯅ ꯄꯨꯗ꯭ꯔꯤ ꯑꯃꯅ ꯍꯥꯏꯗꯤ ꯉꯝꯅꯗ꯭ꯔꯤꯕꯗꯣ ꯂꯥꯁ ꯆꯥꯟꯁꯁꯤ ꯌꯦꯡꯉꯁꯦ ꯑꯗꯣ ꯂꯥꯁ ꯆꯥꯟꯁꯁꯤꯗ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯌꯦꯡꯉꯁꯦꯀꯣ hairage ko. Ay na kien de do. 하? 얘기해도. Ay na kien de do. 아이나키. 아이기 깨나 깨나 Ay na kien de do. 아이나. 아이기 니나나 깨리도 Ay na kien de do. 긴데 하다. 아이기 니나나 깨리도 Not yet. 나티. Ay na kien 어찌 나기나도 어찌 나기나도. Ay na kien de do. 아이나키. 아이나 낭가기 해나 깨대도 Shit! Cái nào nó lại xẻ mà. Nó này nó gì xẻ mà nó trả. Chắc nó chẳng kẻ. Ây da. 동로에서 세 떠오르가 라스트 라운드 로실레세 Pore ko. Ay no zinga mo di ay nangam doon. 아 산사 말레디 one more chance 그리 항시게 Ay no di hang dio kang abro na. 강디 왜 아이노 Ay na kien de do. 하? Ay na kien de do. 아이나 깬게도 깨박 토카이 깨토게 Yen ba. Okay. 깨박 토카이 깨토게 Cái ba thôi cái thôi kìa. 아 좀매 미용사 양팔 Asa do di na ay nangam eh. Nang na po. Kasi 가져오세요 ka. Ako kung ina isa ka ni. 아니 세상 빠른 즈데마야 퇴치랑 세상치랑 니네가 I am the winner. Lao, siya sila. Ko ka brain ka eh. Kasi lore mana pore ado mukbang sto hindi kan mani mukbang to bangam dre habadi. Matang sa na mara mo na. Hai ro do. cái nó hay thế gì Sai sa lo. cái gì chắc Ni nó manipuri ni sai. Ay, Palay sai wa siya. Palay sai wa siya. ako abong na Hawaii tambi ba siya mle Ngai kwai cha laki. na cái nó Da. Manuel saksa sa nai mode adum par Nang sa lo siya. cái nó nang sakre Was prani same so. ai hay để đấy sẽ sắp quan của sự kiện sao Isay macam sa lo ba.
ꯃꯌꯥꯝꯒꯤꯗꯃꯛ ꯏꯁꯩ ꯃꯆꯥ ꯑꯃ ꯁꯛꯎ ꯉꯁꯥꯏ ꯄ꯭ꯔꯣꯃꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯣꯕ ꯂꯥ ꯃꯊꯪ next time ꯗ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖ ꯃꯌꯥꯝ ꯑꯃ ꯇꯧꯍꯟꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯃꯊꯪꯗ ꯀꯩꯅꯣ ꯄꯣꯠ ꯃꯤꯠ ꯎꯏꯁꯜꯂꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯒꯦꯁ ꯇꯧꯕꯗꯣ ꯑꯣꯕꯖꯦꯛ ꯒꯦꯁ ꯄꯣꯠ ꯄꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯒꯦꯁ ꯇꯧꯕꯗꯣ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛꯗꯨꯃ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯀꯩꯅꯣ ꯔꯤꯀ꯭ꯋꯦꯁ ꯈꯔ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨ ꯄ꯭ꯔꯦꯡ ꯀꯣꯜꯒꯨꯝꯕꯗꯤ ꯑꯩꯁꯦ ꯀꯌꯥ ꯇꯧꯅꯤꯡꯗꯦ ꯑꯩ ꯑꯗꯨꯗꯤ ꯍꯩꯅꯗꯦꯕ ꯇꯧꯒꯨꯝꯁꯦ ꯍꯥꯏꯗꯤ ꯇꯧꯒꯨꯝꯁꯦ ꯈꯔ ꯑꯩꯉꯣꯟꯗ ꯄꯥꯝꯗꯕ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯀꯩꯀꯩ ꯑꯦꯅꯤ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯕ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯇꯣꯏꯅ ꯊꯥꯒꯠꯀꯦꯗꯤ ꯈꯜꯂꯦ ꯍꯦꯛꯇ ꯉꯝꯗꯕ ꯃꯌꯥꯝꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯈꯤꯕꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯦꯗꯣꯏꯕ ꯅꯍꯥꯟ ꯑꯃꯨꯛꯅ ꯑꯩꯅ ꯃꯉꯣꯟꯗ ꯀꯦꯕꯅꯤꯅ ꯕ꯭ꯂꯥꯏꯟ ꯇꯧꯔꯒ ꯑꯗꯨꯏꯗꯣ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯦꯗꯣꯏꯅꯦ ꯑꯗꯨꯒꯤꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨ ꯇꯧꯔꯛꯀꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇꯁꯨ stay tuned so ready ꯂꯩꯕꯤꯌꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯦ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ okay bye bye Bye! tamna nangina from the Bye! tamna